Missouri collection mai kai degi han makta to khwai punu bu nuluk se bagalo ne taram nok cheri ngasi gi pau che degi maroi ba pau khangan jari naga taruk sing ne phnglkpdagi chingda erang thokpa hengtlkli kamjong district kultu da skunjani halamle yung kuntra mai tharamle naga tawmo masak khangma ngakure postmortem tawdri asiba hakchang lawkhiroi me taram de cookie sina leilun wa fidegi phaki ba naga taru matup tana kakthatuna sak phawo khangba ngamjan hatolaba asiba hakchang phanglaki ba dudagi singi ba phamjing de erang thokpa cha hengtlkli ngarang numidang dagi hawraga ngasi phawo tonga tongan ba singi district sing te nomai kamna ki report kya laki kamjong district ki manung chana leba kultu kuki village ta ngasi yu angan ba pung ohum rom ta ba daida sakhang dabsina akan ba etek chathadena khunjani halam ba galoina na yung kunthra ro mai thadolom le thoro adu da laikhitraba miyo ani adudi letmin lun hawkif amasung lunmin thang hawkif kawi letmin lun hawkif asi kultu kuki baptist church ki leader amani aduga lunmin thang hawkif na kultu youth club ke president hari thoro thopam dagi phangba pawi matungina thoro asi sakhang daba sing aduna ahan bada nomai kapsulaktuna khuladu da landaki landar padu da khulgi khunja singna thawai hingna ba chengthona rakhaba matung jum sing adu mai tharam bani hari atop paw modana kampopi district ki cycle da laiba thingpai kuki village asu ngarang ahing sakhang dabsina nomai kapsindra landar ki adubu daktong adu tambisi minagi yawgi pawdu phangdi asi thoro adu mari leinana Eastern Cookie Chief Association EKCA na akan mamong da condemn toroli EKCA na thador pa chero lamana ngasi angan ba thokiba kultu village ki thodo asi NACN Eastern Flag amasung Sani National Army SNA ani na thon ki bani haina mara sirali thodo adu yaning da phondol duna EKCA na thador pa chero aduna makhatan hai church mai thaba amasung khulai paidaba micham hatpa habisi miyoy bagi fundamental rights religious freedom busingna bani thoro asina akoi bada laiba khunja sina aki tujung phau budana tana mapam adu security situation de chawna wahang oirakli haiki bagalona mari leina ba authority rang asi thoro adu chena ba khodi matik chaba action lokhotuna vulnerable oiba mapam singda matik chaba security thambi hoina appeal tawli nakalamaram da Tandri Takul Naga village Chungarang Numidang Kulai by Bishina, Akan among the texture Tarakri Hari. Tandri village may their selgi by Kadi Tado Bopo Mun High, Tassing Mapang Midan the community Chingaba Kulai Patichana Piba, Muka Kula Sitam and Selabatum, Numida Puntram Matita, Padoida Akan by Tekatu, the Taraki Bani Hari. Nagataru Halapadi, Quaison Rabanagas in the Senapati district NPA office among at Holamne. Senapati district Langmai Tafu de Leba, Naga People's Front NPF, Manipuri State Union Headquarters around Midan Quaison Mian to Amda Bumatung Maita Dokre Hari. To the watching around Naga Fruki Muitaro Campo district, Mapam Madin sheet and the Pivum Kaina Halvamatung, Asiba Haksang when the Punkiva told the Quaison of Miamna, paid the Vedator Baya Haina Chinari. Lenga Pibri political party as a Hosik Todoasing Matang the Samam Nari, Todoasi United Naga Council UN Sina. Naga misam taruko kuki militants na nuksihita ni mihatin halaba matung pibam kaina pangki bagi pung amarom matung da thoki bani hari kuki illegal immigrants na hoki ba me taram de phaki ba naga misam taruki thawaya mangkri basi manipur lenga ki achon bani maithi bani na NPF ki office mai tham badagi thogo da miwe asok apan so pangi paw lekti adubo hauji phawbi oina NPF amadi state lenga da karingba wafam amada thobu wasega mari leina thokpa lekti hari esada lamba yawdan MP country MP in parliament salabdi prime minister unaba amachung wakachim photpa ta dun leibo wafam ni esada bharatiya janata party BJP gi iset percent adhikari mayum sarda devi asi Rajya Sabha gi MP in lamba amate yawdan country Manipur lenga ne miyang bidamo pakhalak pathapak thomsing da khusam na chatkani haina esadana phongdokre tha sigi tram pana pangthoka da bar Rajya Sabha mikhal gidamo BFC pesinga bamatung scrutiny lorga ngasi withdraw to boy abi arwe banu phawbal mikhal ase mirep esada khakta ngai bana maram oraga uncontested mahana Rajya Sabha MP mikhal ase mai pakhi bani ngasi nukin pung ohum da withdraw to bogi matam do ki phawbada amatanga ba mirep oiriba esadana
ꯅꯨꯡꯊꯤꯟ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯔꯣꯖꯤꯠ ꯁꯥꯄꯝꯅ MP ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁꯔꯗꯥꯔꯅ ꯍꯥꯏ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯂꯣꯏꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯧꯕꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯉꯒ ꯄꯨꯈꯠꯄ ꯌꯥꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯄꯨꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ MP ꯑꯃ ꯑꯣꯏꯅ ꯀꯔꯤ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯣꯔꯗꯔꯗ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯋꯥꯜ ꯊꯝꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯏꯁꯨ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯋꯥꯜ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯦꯟꯗ ꯁ꯭ꯄꯣꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ (LPMS) ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯈꯤ ꯄꯥꯀꯤꯁꯇꯥꯟꯒ ꯂꯣꯟꯅꯕ ꯄꯟꯖꯥꯕꯀꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ISIꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯔꯛꯄ ꯃꯔꯨꯅ ꯄꯟꯖꯥꯕ ꯁ꯭ꯇꯦꯠꯇ ꯗ꯭ꯔꯒ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯀꯔꯕꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯁ꯭ꯃꯥꯔꯠ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒ꯭ꯔꯤꯗ ꯊꯝꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯐꯤꯜꯗ ꯁꯤꯜꯁꯨ ꯊꯝꯂꯒꯅꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯂꯦꯟꯗ ꯁ꯭ꯄꯣꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ ꯊꯝꯕꯅ ꯌꯦꯡꯅꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯃꯥꯔꯠ ꯐꯦꯟꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯍꯜꯂꯒꯅꯤ꯫ ꯂꯦꯟꯗ ꯁ꯭ꯄꯣꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ (LPMS) ꯍꯥꯏꯕꯁꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ꯫ ꯃꯅꯤ ꯂꯦꯟꯗ ꯁ꯭ꯄꯣꯠꯇ ꯀꯥꯔꯒꯣ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃꯗꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯟꯗ-ꯇꯨ-ꯑꯦꯟꯗ ꯗꯤꯖꯤꯇꯦꯜ ꯋꯥꯔꯛꯐ꯭ꯂꯣ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯅ ꯆꯦꯒꯤ ꯊꯕꯛ ꯆꯥꯗ 90ꯒꯤ ꯆꯥꯡꯗ ꯍꯟꯊꯔꯒꯅꯤ꯫ ꯀꯥꯔꯒꯣ ꯇ꯭ꯔꯛꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯕꯅ ꯑꯗꯨꯁꯨ ꯆꯥꯗ 30ꯒꯤ ꯆꯥꯡꯗ ꯍꯟꯊꯕ ꯉꯝꯕꯒ ꯉꯥꯛꯄꯤꯒꯅꯤ꯫ 90ꯒꯤ ꯆꯥꯡꯗ ꯍꯟꯊꯒꯅꯤ꯫ ꯀꯥꯔꯒꯣ ꯇ꯭ꯔꯛꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯕ ꯑꯗꯨꯕꯨ ꯆꯥꯗ 30ꯒꯤ ꯆꯥꯡꯗ ꯍꯟꯊꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯒꯦꯠ ꯄ꯭ꯔꯣꯁꯦꯁꯤꯡꯗꯁꯨ ꯆꯪꯂꯝꯕ ꯃꯇꯝ ꯑꯗꯨ 60 ꯔꯣꯝꯁꯨ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯠꯇ ꯅꯥꯒꯥꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯆꯞ ꯆꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯑꯦꯝꯁꯨ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯋꯥꯁꯛ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯂꯤꯕꯒꯦ? ꯅꯥꯒꯥ ꯇꯔꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯁꯤꯡꯗ ꯆꯞ ꯆꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ (ꯑꯦꯝꯁꯨ)ꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯡꯂꯝꯕꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯏꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯅꯥꯒꯥ ꯃꯤꯆꯝ 3 ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯦꯝꯁꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯌꯥꯡꯂꯝꯕꯝ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯕ ꯑꯃꯗꯤ ꯀꯌꯥ ꯑꯃꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯆꯠꯊꯔꯛꯄꯗ ꯅꯠꯇꯅ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯀꯨꯀꯤꯁꯤꯡ ꯊꯥꯗꯣꯛꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯅꯥꯒꯥ ꯃꯤꯆꯝ 3 ꯉꯔꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯛꯈꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯅꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯁꯦꯟꯍꯟꯒꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯂꯤ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯈꯤ꯫ ꯃꯁꯤꯗ ꯅꯠꯇ꯭ꯔꯒ ꯏꯔꯝꯗꯝ ꯑꯁꯤ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ 3 ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯂꯥꯜꯂꯣꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ